Mahiroi Bebisnagi misi asi langlang langjin ngasigi lengak asina loisinaba hotnadrabra haibagi jingneringai merakta lengak asigi machin menba ngambaya achouba khutpu ama leirabra haibagi akiba leire haina MLA Joy Kisan haikre ngasi ayuk pung 10 rom taba matamda Nambol Police Station gi manung chanba Nambol thongkhong da accident thokpagi thodokta mahiroi nupi macha ama yauna mioi ani soktuna laikan nakre Imphal gi awang dukan da leiba Suresh Jail gi manaw nupa Amit Jail Gudugi Joypur da leiba masagi mayumda Enforcement Directorate na Manipur dagi purakpani haiba lupa crore kaya phagatpangam kre Johnstone Higher Secondary gi oja awat pa leiringai marakta oja ama transfer tawkhibagi mayokta mahiroi sing school gi geta khongjang changsing kre ICR Research Complex for NIC Region Manipur Center Imphal na sinduna ngasi lamphel patta leiba center asida ICAR NHE Quality Analyze Laboratory ama hangdokre Imphal East DC gi mityeng makhada District Administration Imphal East amadi Indian Red Cross Society Imphal East Branch na sinduna Imphal East District ki kendra tarada nimit kuni chupna Sathagadaba Social and Emergency Response to Disaster Natural Calamities ki lamda hands-on training program ngasi soibam lekai da leiba Citizens Club ki maitai sanglen da pangthokre Women Action for Development Watna Sinduna ngasi lamdam asida mihat mipun chatharakpa amadi khutlai paiba singna kihanbagi thabak chatharakpagi mayokta ngasi khurai maikaida rally chatkre